Mahiroi nupi macha Babysana Meeshi asina para ama Oihallagani Mawis Miyamgi ihau amana kunai da karamba kanaba masak pifam thoi sahi amada noma kangdana ihau kaya thokli adubu achumba wayal miyamna phangkhraba kanana hotnaraga natraga karamna miyamna achumba wayal phanggadoribage nainaba chummi Kanchipurda laiba standard robot kauba mahiloisang amada piklibi angang mahiroi nupi macha ama singnaningai oiba Meeshi amagi thodok hojik ekhoi mangda taduna leiri mahiroi mayamgi ahal lamanna ihausida yauksinbagi mahutta hostel khakta thingbiyo school thingbadi yaningde haibasu yauri masi icha micha yonglei milei ipa ipugi pawrowda langon langdai haiba tangkak adumakni langon langdai sida kanagumba amatana achumba wayal phangba ngamloi khudam oina Manipurgi ngamkhai kanni haiba lupki lusingba amadi Indiana Manipurbu namduna loisin khibani haina lauramba CSO lusingba mayam ama hojik BJP da yauksinari makoina ngasi BJP da yauriba asi makoi masaga BJP ga ngasi ngarang loinaraga yaubadi natte makoina lup aduda lusingba ama oina leiringaida BJP ga afaba mari semgotuna miyamgi ihau mayam ama lalon minaduna sendong talaba matungda ngasi BJP da yaurakhibani BJP yaudriba kharanasu BJP manungi oiba wathokchi loisinbiduna leipak mari tabhanbiyu haina makoigi mapok kumon thauranga mari leinana appeal tawriklibasisu taraina torokpan natte ihau lalonbanina kankhatmina daba yadabani miyamna amukka hena kupna khanthaminaba mathau tariba wafamdi makoina ngasi BJP changliba asi BJP gi wakalon pamjabagi natte BJP na hujek lengak pali aduna achaw aram khara phanglani khanbagini aduna makoi asi opportunistic click ojanam thiba kangbuni khunagi khwaidigi lurakliba asi CSO haibasi lengak amadi lalhauba anigi marakta leiraga atongba sarakpasini haukiba sahi kunthra hena miyamgi ihaubu mamai sumlamba miyoi kanglup kharana social scientist ni haina ikai khumnabiba miyoi amana hojik mafam jatuna khunai asi kanba ngamlaroi haina miyamda lanna sandokli tashengbadi masana phungdok jaribadu khunai yaifaba tunglamchat amagi asanba midengda makoina miyambu lamjing lamdabana ngasi khunai asi kanba ngamloidaba tangkak asida purakhibani haijabagumbani haukiba sahi kunthra henbaduda ngasigi phibam asi taraktanaba poram yalamdriba adugidamak ikaifam thokpani taksi sonpham thokpani ningtam lalhau asi achumbani hairiba singdugi michangdu yao lalhauda yauhanbra natraga lengaki thabak tawhanbra yengsinbiba chungbani CSO lucingbaduna lalhaubagi lusingba oiraknaba hotnabagi mahutta BJP ga natraga khudong chagadaba party amada vote lepnaba hotnaribasini jinga khudka manadaba haibasi ngasigi chakka amangbaga totnaba phibamsi leikhai ta thoktiba phawba miyamna achumba wayal phangkhiroi khudam oina standard robot ki mahiroi nupi macha amagi Meeshi asigi matangda police hana thunglabagi mahutta private school gi committee amadi miyoi kharana pangsem semba guardian lupna hana leiramlibani mahiroi asi thauri yanduna masa mathanda sijaba oiraba phawbada hek khanglakpada khudakta police hana kaufam thokpani amadi imung manungda pau pifam thokpani laibak thibadi mahiroi nupi macha asigi leminnaba mahiroi khudingmak makhoigi imung manung kauduna hana thadokhraba matungda makhoiga naknaba association khara pullaba matungda police kauba haibasina school authority gi thamoi sengdaba amadi khudam changdam muthatnaba hotnabagi maral leirabani school authority na hatpa natraga hattaba tongana thamlagasu school authority asina khudakta imung manungda pau pidaba amadi police ta khanghandaba haibasi IPC gi section 204 gi makhada evidence muthatnaba hotnabagi maralda wild fam thokpani adubu lengak asina wild lakani thajade senjau paibana aikhogi khunai asida ngamdababu kari leiribage amadi laktuna daba mafambu kadaida leibage ihau khudimak inquiry haibasina namduna namthagani maramdi inquiry tawdana karamna wild gani adubu inquiry adudi
ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟꯅ ꯃꯃꯥꯏ ꯆꯨꯝꯒꯅꯤ꯫ ꯂꯥꯜꯍꯧꯕꯁꯨ, ꯄꯨꯂꯤꯁꯁꯨ, CSOꯁꯨ, ꯃꯤꯅꯤꯁꯇꯔ, MLA, ꯑꯉꯝ ꯑꯊꯧꯁꯨ ꯁꯦꯜꯅ ꯂꯣꯏꯅ ꯃꯆꯦꯟ ꯃꯦꯟꯈꯤꯅꯤ, ꯑꯗꯨꯒ ꯈꯨꯟꯅꯥꯏ ꯑꯁꯤꯗꯗꯤ ꯑꯁꯤꯕꯗꯨꯅ ꯃꯥꯡꯖꯔꯦ꯫ ꯐꯤꯚꯝꯁꯤꯗ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯨꯄꯥ 200 ꯐꯪꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯛꯄ ꯆꯠꯂꯕ ꯈꯨꯟꯅꯥꯏꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯒꯗꯧꯔꯤꯕꯒꯦ? ꯂꯥꯡꯑꯣꯟ ꯂꯝꯗꯥꯏꯁꯤꯗ ꯃꯥꯋꯣꯏꯁꯅꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯅꯤꯡꯂꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯥꯋꯣꯏꯁꯅ ꯂꯧꯐꯝ ꯊꯣꯛꯄ ꯐꯤꯔꯦꯞꯇꯤ ꯂꯥꯟꯊꯦꯡ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯂꯨꯞ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ, ꯑꯃꯗꯤ ꯃꯁꯤꯅ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯔꯥꯔꯛ ꯍꯟꯅ ꯈꯟꯊꯅꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯤꯡꯕꯩꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯌꯣꯜ ꯑꯃ ꯊꯤꯡꯖꯤꯜꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯩꯔꯣꯏ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯕꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯄꯤꯕ ꯑꯆꯨꯝꯕ ꯄꯥꯎꯗꯝ ꯑꯗꯨ ꯂꯨꯞ ꯑꯁꯤꯗ ꯊꯨꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯁ꯭ꯀꯨꯜ ꯊꯤꯡꯂꯤꯕ ꯑꯁꯤ ꯊꯨꯅ ꯍꯥꯡꯗꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯄꯤꯗꯕ ꯑꯃꯗꯤ ꯇꯞꯊꯔꯤꯕ ꯃꯈꯩ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯌꯣꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯡꯊꯅ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯈꯤꯕꯁꯨ ꯌꯥꯏ꯫